Nakoi ahumbu police ta sinakige haibasu ai ngami adubu miyoiba amagi minungsi yengaga adu phaudi tawbiroi makha tam tawra abadi ai fatte haiganu ai kanano kaina ngasai amna hangkidaine ai giming Avinash khangaba matang chardi amuka thingakise lamge helamaba asi lebaka thabiri mathangdadi aduga amana ai leiringaida monagi matu nam phabo sokhalo matang asida moigi friend mayam dasu yosilai ili amadi tanuna mona kapaga chensili ili tanu hairga konsilaga kapi tanuna nangaisi soktraba Avinash na noigi mingde kai kauba nupa ahumduna aigina koro aigina manga aigina mani matung Avinash noklaga sakta singjiga naming singduga noigina ongna taw singduga amta jana drene bondo sa mangal kaina ngandi ngandana nangi sine hairise noktana ga su tawri mani matung kaina mani su oidana nangi duna kariba nupaduna marai tali tawrga hairi korau di oidana sakta singjiga aroi boina masimadi haibi kitajo ngasai na khoi humna tawriba lamcha sadato noigi nache nachaldaga thokradi nakhoi yengduna leiba ngamgadra ha khumune na chindo khupaksna thajila adi nachin banu kain khangdri matung manau nupi daga karan tagi kaina khalamaba noi nungaini yare nasak singdu yengni chalo nupa ahum do chenki Avinash na kai do soke mona kapaga Avinash to konsili mi lai haibaga loina kawkre mamanaba singduna lakminaroko noi ani akoi chalamage asi hairamaga chatkre Avinash na yare kapano nangna kapa uraga ai nungairamgani khanbra ai kaparoi adudino mona nok pitawrai aduneba sidanine aina khangnu nungsire ise nahan khaidi nusidaba nahan khaisu nusiye ngasina amukka hena nusirakpa adugine chalasi lao thengi us ai adi ngasi nang chen ge tawringai sida ngamjadre chalasi lao ba haiga chatpa hui phagi tawbani ngai khoba haiga tanari asumna makhoi anisu yumda lae Avinash na kaidawrage tumina layade monana nangla amjadi ai wa hai fabuloide yarito aduna taba wari wina sanase Avinash su khangdaba nate monagi awaba do bukau thokna bahaiduna mahak saujinari bani monana hoi Avinash na mo ado horen ikubokta kaino mahaiduni aidi kai ikubok na sanu bise ai pujakrage na haiduba adaidi nang yam pakcheko phagi dawuni bema aduda ai nangona yam sauri bani kaigino nangna nganbi gi number lawri de adugi oire nangna sauri du de natrede Avinash gari du khami monana kaidawrage aina number lawri da kaisu tawroye nangi number do ai hinate haina khanglakpa mikupta nangonda karan tawradi ma aina para matam mi gi tawbane pharise asigi wase toklase se silo kaino siba horen yumda yoraga yengo hoi chalaslo asumna monabu yumda thinbirame Jamuna na ibungo nang lakpa yam phare akoi noi kaka hoida chatune nungdang do moida chak sa silaw hairi nang silaw hairakpani ko somdana
Ibema, ibungodi, Monana, Hankre, Avinasna, Ayum the Leorage, Kakaga inum Zagada, Saurnum Taibio, Ibohalna, Maduya Requibua, Avinasna, Ngaransu, Moidele to the Aduna Taleba, Jamunana, Adugi already, Kesukai Tilao. Ho, aina Kanariba Nupido, no in highness in Riva, Nupido Rame, Adunangara, Kakaga inum Chagi Manga, Chopiba, Kangaba. Asi Hiram Naga Jane Cray, Jamuna, Hong no Tori Ibohalna, Mama, Oiroi, Jolaslo Mako Enisizat Cray. Monana. Masinu pase phone ko tortine horin khangni bana Avinasna masinu pise phone ko tortine migidi yum yorobo kaina hainaramgani aigidi hangbidrasu call phodi tawbirapa yabane ba Monana mo sungto ko tortine Avinas call tawi Monana hauji khaktaga call tawra ineba hello aina ko call tortadi call tawbiraponde ba Nangido amtangai ko ngambi phone tawre paikalo hoi ado kei tawrige phammi us phone je adum tawra ga leire paikalo aduga conference biro hoi hairaga conference birami Mona hoi hairaga conference birami Avinasna hello ngambi na kanagano nangna wari sanariduna Miga wari sanarubane Ado yum yoroba Yodri Tenge Ta ay kainam ta haige Hayo Ay nang butamoy siya minungsi Davinas kain nang haiduna I love you Davinas Nang hiwado ay kuhinupi ka amda kanariki ko Nangna nupi atopa koirasu aidi nang nusi ai nangonda laiduni nupi atopa koininga sukoi jawo luhongbadi aiga luhongse Mona phone do mut thamaga kaino masi ge gangsina hairi mayam sibo kaino ba masi nupi sa phone wari ga sana hanba ya ponde khonda yam lemna wado ngang ba yabani nangi wada aikoi sibiga amta khanaraki ge ko aduga horin hairage iPhone thamjarage goodbye chummanbi asi haiga phone du thammi Avinas ki aroibo haidu nganbi saungningi akhaba minok amaga loinana haining bahaizo aide nangkhaki oigani Monana hare kai wangang sangangno magi duba nanga wari sana hambaga yadre si matang se yorde nangbu maga wangang na bangam godra ngaiko amuka phone tawradi paru nuko hoi Avinasna wadade ngasise wari war ngak tangai Mona noklaga pharese aisu phone thamlage noi mama hoi lakpagi thaba khara loisilugi ko hoise asamna numitu su haukre nongale Avinas ko lai classroom yorokpada mi kanamta leiramdre magi phamamduda changsinna phammi Eliza Tanu amadi Mona school changminarai school gi gate mapa yorokpaga ngammana dangam tangai ko Monana kaidawa yaroge nangi mingdo amta hairone Mona gawi kaigino nangna agi ming hangide minga sakka yamna bu chanarine Nangna haigada wado sasad hairo kainone Mona ai nang munungsi aikoi ni koi narse haigada ba adugi oire nang ngasai dagi koitok ta nangangi se hoi I love you tungdagi I hate you Mona na fitawra I Avinas yamlem na changa aga pakhum bhangabanina yare ko Mona chalislaw hoi ngamba sagula I aingonda yeraktabana nangi afaba oigani Avinas Monana afaba yam sarakano ngamba aise nupini kaina usitro nangise ngambana
नुपी नंगसुने अइना हाइबसिदा याद्रदि नंगसु कया फबा ओइरोय अविनाशना याम तानिंगदेको नसक्तुगा गुली चाबा मी याम मालिको नसक्तो असी हाइरमगा चटकी ngamba saurga lehawi nongma natraga nongmadi mona nang aigi soiduna oigani ngamba gi mamanaba singduna bai kaisu khalunuse nupi na pongabada kayam gui na pongduino masani adrasu faraga lokhaigadaani asi hairaga akhaba minok amaga loinana makhoi punna noi asumna numidang yausilai mona Avinash ka wari sanarami Avinashna toy how kai haigida kai so haroida sum gobune atuda ngasai ngambagi wada idea pakade kai su kalono atubu nang chekshina di layuko hoy ado ayam kisai kigano nang nama ki mangda akibagi saktam utpayade karigumba nang na ulabadi mana nangona force torokani aduna mana nangona phanam henjila basu engona call toro school da oiragana saroi gi malak chalo mana haiba watasina dabida hoy ngambana mona da kian khangan ba tawadi lepalaite asamna week amamuk hawkre nomagi numidang ni ngamba amadi nganbi wari sanarami ngambana kaidorge nganbi nahan khairi noktana da laidane mina lakchiki base thawai yam nuaite ngamba saur ka hairi kanano aigi chanbu thawai nuai hanjuba nganbi thokriba thodok singdo ngamba da lirami ngambana nangna engona da yet panadana aigi channa sugelaba thamo kaino nangna haisiba Avinash na khangnari banupida atay kana sunate mona ne mona nahan kaida Avinash na sakta khatli dute aingona gi hena masak thibi nupi ama koiba gi nidana phai aingona singnarak pami khuding ma aina lem nam ta tharoi asumna nongale ngamba madinganbi Avinash ka mona ga lak pangai rami ngehak leiraba tungda Avinash la ammi ngambana chat nangidi lai he aiso nana malak pangai ruhige asaida ngambina Avinash nganbi gi mapa yausilai nganbina Davinash amtangai kho Avinash na gari du khamaga kai lerge aiga warimta sanase kai warino nangai ga kari wari sana daulege nangi laitrasu aigi di layeba sasat hairo kadai da noma chalaga sanase Avinash sauraga namito draha aini laise school ne school khangaba noigi school kulak to adumaya torongani khanbraise nakok to chakbro santhi ga hanbro ba ai nangona condition khara thamge masibu hek ngamaba ai nangna haibdu yage number 1 nahaki naung na tawda seliba dress wangang sanga hana simdo number 2 handaki metric exam sida nahak position 1 to 10 phawbagi manungda chanba ngamlaba ai nangna haiba yage karigumba ngamdraba no pai aduga mana nangna igi number ni haina nangi contact ta save tawriba number da aigi nate ai khoi sagi ni phone amu khana tawrakano thamliba condition adu nang yari ko gambi so hadaki sagulai aina ngamoidaba condition ama thamjilaga Avinash na nang hek haibaga tungdagi monana nangna ngamoi khangbagini dadana thamiba condition do ngambina henupe nang tumina layo monana aidi kai gi tumina laidaba dadana ai khangnaba laide haina phajna haikibada nangna takidabanina nangna ngamoidaba condition do thamgibane dada chasilao hairaga Avinash amadi mona gari thausilai ngamba hoigi party na mo makhoi ani gi mamang thachilai ngambana ngai khonoi ni Avinash amadi mona gari khamlaga yengnai Avinash na kaino ngasi gi tawsiba amang angnaba loidringai da nangamu phaijileisna kai gi noba
ngambana ichanupi gi pakhumda nangna yagira yaroira nangna thokpa tawro ado mona nangidi aingona yadaba yaroi hayengwai nungaina thammidoine Avinash hauna nokthorei ngambana kaidore sakta the Avinash na yare lepo daida hangoi sembak man baibungo ngambana nangida mi usitiro ha monana ngaiko ngamba nangina sanupiga nanga horen school city thabaga mafam asida ngairamo Avinash na karigino haise monana pakhum pinaba ngambana hoi asumna breaking matam yauraduna mahai marang torami ngayhak leiraga bil taraduna class su mathang tawkibana school suti thakre makoina haina khibagi matung inna ngamba amadi nganbi mona hoi tholakpa ngairaga lei nganbi na khale Davinash nangna ibu thamoi sengna nungsi kaina hairadi aide ngasi ekta chela sa hairadabani Avinash na nganbi tabra nganbi kaubudu tade ngambana nganbi haina kanna kaurai nganbi khangbre khangi kaino tamo adu kana kauri duba kaidorage ba monadi nokpa khangmada sorthinge nganbi gi matau du ubada ngambana yengo asomdon thoga nganbi onthoga yengi Avinash na munna yenga leiramaduda ikaidna lukthaki Avinash na nganbi kai wakal khalino nganbi momon ka tawraga nangi wakal khaline monaga Avinash kadi hau tharga chining bahai badu oire nganbi gi acting du ubada monana ngamba aina ngasi biga dawriba pakhumse masina Avinash ekhoini gi aroiba oidoine nganbi nang sumuna taw nganbi na da Avinash na agi pakhumda yarni kaina hairtu natro ngambana nang yaradi aigi su yarani Avinash na yare hangoi simpak man bani hopta bidai sayogda soidramani haibadi isayone salake noigidi khalubana ama oirakpana ama masigi isay matekse khanglabani na lengthok chaba yarni ko monana nakoyani yaw khara thengre Avinash na nakoyani na mona aikhoyani gi punsida amukhani yelakano karigumba yelakpa thoklaba Avinash kanano haibada masak muna khangangani nungsibi chalasla monana hoi chalasida Avinash na ngamba nganbi aikhoyani chalage asamna makhoi ani sisatkre ngamba amadi nganbi sauraga yengduna lehawi